Manipur da hauzik thokliba irang asiki matangda parliament puthokduna lamdam asida santi hanjal hanbiraku haiba wafam yauba memorandum ama Manipur Pradesh Congress Committee MPCC na Delhi da Chattuna Manipur gi MP Ahumda Pisinkhre MPCC ki Vice President Hariswar Goswami Professor M Ramananda Professor KH Romesh Tariq Ali Sahana Delhi da laiduna Union Minister of State for Education and External Affairs RK Ranjan Outer Manipur Parliamentary Constituency ki MP Lorho S Foze amade Manipur की राज्य सभा की MP लैसेंबा सना जाउबदा मेमोरेंडम अदु पिसिनखिबने मेमोरेंडम पिसिनबादुदा आरके रंजन की माइकैदगी यूनियन स्टेट मिनिस्टर अमा ओइरुबना क्वेश्चन हंगबदी यादे खुमबदी याय मणिपुर थोकलिबा थौदो वाथोक मयाम असि आइसु थमोय सोकना नुंगाइते तौबा याबा कयासु तौखरे हौजिकसु तौखिनि हाइनसु थाजबा पिरखि MP Lorho S Fozena mayam lakpa yamna nungai hairaduna mahaksu Manipura santi hanjinanaba honaduna lakli honakigani amadi chatliba parliament session asidasu puthokani haina thajaba piraki hairi Rajya Sabha gi MP laisemba sana zawbadi security personnel singna masa laite hairakpadagi haibadagi imungi miyoi amada memorandum adu piramki hairi Manipur misi mina kaya yaure aduga lep leitana akoi tha taret hena haidare me gi tang ahum dagi ngasi phawda lepadan leitana chathariba irang asida aikoi yamna nuaitaba aduna maramoiduna mafam sida aikoi lakpani adu appointment long nawi tapoi ngairi changba yaro yen hairi